Hello mayam, channel asibu nuksibiduna subscribe tawbiriba subscriber singbu ikokno khurumjari. Ngasidi mayamgidamakta amuk puduna laksari Chayol gi oiba Rashiphal. Megi tang mari dagina megi tang tara phawbagi 2025 ki hafta gi oiba Rashiphal aduni. Ahan bagi Rashi asina Mes Rashi. Chayol asigi Rashi na piba adongi mamal naidraba khudoldi miyamna adombu hena pambiba amadi nungsibiba asini. Loinana laibak phabagi mangalna adombu amukasu hena ngalhanbigani. Imung manung amadi isin inaw haraw tayamna laiminagani sel thadabaga sel mangloi. Sendong hena fangani sarkar gi thabak tawbasing promotion phangu haiba lei. Aki amawgi polam fangani. Mathangi Rashi asina Brisa Rashi. Chayol asi makhal makha kayagi akan basay thengna fuzil lakpada adomna rubber ball gumna songkhatpagi hainabi laibiyu haijari. Ishana kanna honariba makhai adom mai pakpa ngamgani natrabadi mai pakpa khara wagani. Ishagi sentok hengatkani ishagi sinfamda hengatpa phal piri. Mingsat hengatkani apokpaga wakhal tinaroi. Adubu makhoigi yanaba satpana adongi afhava oigani. Mathangi Rashi asina Mithun Rashi. Chayol asi adongi senthok hengatkani mapung oina nungai yaifagani punsigi anauba khongsatta mai pakani. Ithak thongba singna adombu sogatpigani isagi mahaida hena phagatkani. Shanti leiba punsi marel amada lenba phangani ana ayek leiroi. Punsigi thak hena wangkhatkani laibok mapa sumgani. Ishana tauriba karbar hena saukhatkani anauba marup mapang fangani. Mathangi Rashi asina Karkat Rashi. Chayol asi adongi tumlan chatta kanaba fangnaba honaba yaba tangkak ama oiri. Akhang ahi tanaraga ishagi sanaba lucky stone sizinabiyu. Awangba thaki mahi masing tamba yagani dramagi oiba hiramda akhanaba thodang lawba ngamgani. Ishagi karbar hena saukhatkani sel thadabada sendong hena fangani. Asaw asang singa tinagani lengaki asaw sing tinarubagi khudong saba fangani. Chayol asi adom lam koiba fangani. Oija oithak fangani lanthum hena tansinba ngamgani. Ishagi laibak hena phagani imung manung shanti leigani. Miyamgi yaifanaba khangani thajadana sel thum fangani. Asaw asang amadi angam athau singa tinabagi nungaiba fangani. Loinana yumba labasing yumban bagi nungaiba mahaw ama fangba ngamgani. Adubu mina adombu yengsilakadauri. Mathangi Rashi asina Kaina Rashi. Chayol asigi manungda hana yanaramdaba kharadi warisan ama purakpa ngamgani. Senthunggi phibamsu hena phagatkani ana ayek leiroi. Sinfamda hena kanaba fangani lengaki maikaidagi kanaba mating fangani. Afhaba lamchat sajatta hainarakani. Ishagi aningba amadi apamba kaya thongba ngamgani. Anauba gari na singba tongo haibasu lei mahi masing tambada mai pakani. Video asibu like tawbiramba amadi share tawbiramba kawbiganu. Mathangi Rashi asina Tula Rashi. Chayol asi hiram kharadagi matik saba senthok lakadauri. Nupa nupi ani pukning wakhal tinagani lam koiba fangani. Saba thakpa marang kaigani anauba firol set saba fangani. Miyamna adombu hena pamnagani ishagi budi loksing hengatkani. Mathak thongba amasung angam athau singa cooperation leinagani. Adubu maihau langpok amadi atay dasadagi di khara section biyu. Mathangi Rashi asina Brisak Rashi. Chayol asi ishagi apamba kharadi thungba ngamgani. Ishana tauriba sinfamgi kanaba fangani. Samaska adongi mingsat fangani. Lam tu amadi law inkhol yonthok yonsingi karbada mawong tana kanagani. Lahu singudagi income matik sana lakani. Laibak mapa chumgani. Honaba kayada mai pakani. Ishana honaruba kayada mai pakani. Lengakna adombu hena ikai khumnabigani. Mathangi Rashi asina Danu Rashi. Chayol asi adom selgi lairembina isagi sengauda lengdana laibana maram oiraga
Mawong tana sel lakadawri. Atenbar journey chatpada kanaba phangani. Lalol itik tawbadasu kanagani. Anauba sangha thengnagani. Mapalamgi karbar tawbada mai pakani. Sendong hena phangani. Haksang fagatkani. Isagi hona jamalna mai pakpagi kairak kabasu ngamgani. Adubu mifatta singidi khara sikshinbiyu. Mathangi Rashi asina Makar Rashi. Chayol asi adom tangai fadana ayat apangi sambal kaya chongduna satpagi tangai fadaba lei. Masi khangna khong thangbiyu. Natrabadi awaba mayokno haiba phal lei. Tauruba thabakta khoijangba watkani. Langfai karba su ikan kanaroi. Sanabada su mai pakloi. Angam mathau amadi phamjau paibasinga naksinaba honabiyu. Maduna adongi mai pakpagi lambini. Yeknaba masingsu hengkatkani. Mathangi Rashi asina Kumbha Rashi. Chayol asi mapalamga mari leinaba thabak thoram khudingmakta kanaba phangba ngamgani. Mahiroising masagi mahida hena phagatkani. Karbarda haithoi singthoi su hengkatkani. Adubu pakhang leisabigi nungsi numongi maridadi bera sakri thangadawri. Yariba makhai asau sangsinga naksinaba honabiyu. Adubu Ishagi thabak tawbada nak yet amadi tungmang yenglaga munna khantharaga tawbiyu. Mathangi Rashi asina Min Rashi. Chayol asigi Rashiphal di uthakta amunba uhei hektuna purakani. Laija isingda kumlabasu lemlei nga ama phaduna purakani haibaduni. Thoidokna seksingadabadi asau asang amadi senjau paiba ishagi budi lausing thokani. Yumbalaba nupa nupi ani pukning wakhal londin nagani. Laumi sinmi singshu kanagani. Langfai karbar su kanagani adubu yeknaba masong fangani. Channel asibu subscribe tobiramba amadi video asibu like nambiramba share tobiramba kaubiganu.